Hojik ahanbada maru oiba pau. Constituency kuntra nipan da ahanba tangka chemical pangthokre pung manga fawda chada humfutara nipan dasmik sino ahungi chang da vote thadanaki. Nomai kapayaw na mafam kaya da irang thoki Chorchanpur da miyo ema asok apan nangki. Kangpokpi 51/46 polling station New Kaithilmanbida vote capture tawnam honarakpadagi irang thokre. ECI na re-poll pangthoknaba khangankre. Imphal iski kerau kendra gi Funal Maringi polling station 6/13 da nomai kapna duna irang thokre. Police na FIR case ama lokhatkre. Pau Sandona Pizari. Manipuri ki Taranithoi Suba Assembly Mikhal ki ahanba tangka ki ngasi ayupung 8 tabada vote thadanaba hauki. Nungthilama fawbada chada yankai ki changda vote thadanaki. Ayupung 13 fawbada chada 19.3 ki changda vote thadanaki. Pung manga fawbada chada 49.0 ahum ki changda vote thadanaki. Mafam kharada nongmai kapayaw na irang thopagi paw lerabasu Assembly constituency punna 19 vote thadabagi thabak santi hoina chathaki. Chorchanpur da khana chainabagi thodok amada miyoi ama asok panangki. Mikhala sida punna mirep nupi 15 yauna mirep chama 53 gi maraibak lepkadori. Bharatiya Janata Party BJP gi mirep 19, Indian National Congress INC gi mirep 19, Janata Dal United JDU gi mirep 19, National People's Party NPP gi mirep 18, Shiva Sena gi mirep 8, Republican Party of India Atwale RPIA amadi Nationalist Congress Party NCP gi mirep 3, Lok Janshakti Party Ram Vilas LJPR gi mirep 2, Kuki People's Alliance KPA amadi Kuki National Assembly KNA gi mirep 2, Communist Party of India CPI gi mirep 1 loinana candidate 19 na independent oina lamba tawnari. Punna seat 19 asigi manungda kumapandi Lambaki district sing haibadi Imphal East, Imphal West amadi Bisnupurni. Seat mapan amana ching Chorchanpur, Kangpokpi amadi Ferzol district singini. Ningsing bayai lisingani tara-tareta pangthokiba State Assembly Mikhalda Congress Party na punna seat 19 fangduna single largest party oiki adubu BJP na NPP, NPF amadi LJP ga pusin naraga coalition government semkhibani. Ngasi pangthokliba ahanba tangka ki Mikhal asida masak naiba mirep singi manungda hengang ACD state ki Chief Minister N Biren Singh, Singzamai ACD Speaker Y Khemchan Singh, Uripok ACD Deputy Chief Minister Yumnam Joy Kumar Singh amadi Nambol ACD State Congress Luchingba N Loken Singh yauri. Side 2AC ki manung chanba 51/46 polling station New Kaithilmanbida vote thadaringai chairakta vote capture tawnaba honarakpadagi chawna irang thoktuna vote thadanaba lepki. Masiga mari lainana 51 side 2 New Kaithilmanbigi sector officer number 32 TH Lokenna phongdokpa matung ina khulmacha Taret punsinduna leiba 51/46 polling station New Kaithilmanbigi punna voter changa kunipan leibani ngasigi thodok asi BLO madi presiding officer dagi fangba pawgi matung ina voter slip khunja kharadana pi de haiba wahodagi thokibani hari khunja singa chayet naba thokpa leiba maramna polling booth asida vote su khara thengna thadana ba hoki voter nifumapan na vote thadaba lorba matung ayupung tarat Taba adwaida candidate kharagi supporter kuntra nifurom namhaduna polling station asida changaktuna voting machine amadi control unit na chingba platform potlam kaya thugaiduna vote capture tongna ba honaki hari chairaga sida polling station asida ngasi thokiba thodok aduga mari leinana 51 side to New Kaithilmanbigi INC candidate Lamting Khang Kahi police na fakhre hari mahag Imphal police station da pukhre haina pau asina makhatari nakal amaromda Lamting Khang Kahi bu police na fakibagi mayokta yaningdaba utuna mahakpu saugotpa miyoi kayana lambi thingbagi khongjang changsinkhre hairi Press.
ngasi kano sida thoi ba kotna se 51/46 new Kethen man bi hariba police station sida hariba police station sida khun macha macha tare punjilaga lai hariba khun macha macha tare si new Kethen man bi habamga pholjang habamga lonjang habamga sinam kaithong habamga adagi launching habamaga timang jol ada pungchang haba hariba police station sida khun macha macha tare si punjilaga lai bine adu hariba total voter di 528 ne female voter na 270 male voter na 258 hariba polling je ki ahan ba horok pham sigi aina belo dagi adagi sida laiba presiding officer sing dagi lawba pauda moigi voter slip si khunja khara dana pire khara dana pide phangde khote habedagi horok irang ne maramduna ahan ba horok kanda vote thada bache let ore maramdi jasina podcast tawroi follow habana chingba adu den adu matungda ekhoina charana khara thengdhana haitare adum vote haure taret kamini ni phu sai dagi hau machine ka gadi on tawrga lai adu chang ko khola pasi khara thengdhana changakna candidate khara ge supporter haigadra adugumba khara changa aga mi kunthra ni phu smaina changa aga hariba polling puchida changa aga by force security na so adugi mamangda CRP adagi Manipur police kanguna yam tanthok khotokna tawrame adubo ngamdadana changjila aga polling khoi campaign manung si changa aga hariba machine VVPAT adagi control unit chingba loinamak Wangkai Kendra ki polling station oriba North AOC da leba RK Sanatombi School da BJP ki candidate oriba Okam Henry gi mioi singna hanjin vote thada duna proxy voting chathare haiba wafam ama lakpadagi vote thada ba lepki adubu tungda JDU gi mirep oriba Thangjam Arun Kumar masamak mafam aduda laklaba matungda makata na vote thada hanki Noina proxy ta mun loi ngai adu kan la le hai ba bro la le hai ba ni de ga ba eh tu sina zo asi tho asi samara le ha tro hey proxy do hey proxy do ya bro ang proxy do ya bro ang ga bang na Chief Minister Nongthongbam Biren Singh asi mahaki home polling oriba hengang SC da vote thadakre mahakna polling vote 2/16 da laktuna vote thadakhi Thank you. Mang kaje mi go mas mang ko kulo mang Imphal iski Kerau Kendra gi Funal Maringi polling station 6/13 da nongmai kapna duna irang thokre misi mina amasung aso apan nangbi pau fangde thaudogodu da gari ama amang ata thokhi hairi maraga sida polling booth asida thokiba nongmai kapkiba thaudok aduga mari leinana FIR ama lokhatkre hairi Tadam jami film na rodai. Tadam jami film na le. How? Bapuli station to.
아, 잘못 본 줄알았는데. Imphal Sekmai AC, Uripok AC, Lamsang AC, Sagolban AC, Amadi Patso AC gi mafam singda ingna chikna praja singna mana apamba mihut khanduna vote thadanabagi saktam PONYTV na thengnaraki. Vote thadabagi chang mamanga yengnabada wangki. Chahi yamlaba ahal sing amadi persons with disability singidi ballot paper amadi wheelchair gi mateng na vote thadaba phanganki. Wow. Ahanba tangkaki vote anganba pung taret tagi thadaba hauki. 26 Bisnupur polling singda voter singna ngana thoknaraktuna vote thadanaba sangna queue leptuna vote thadaba nabagi ngaiduna leinaki. Jilasigi Moirang Kendragi Fuwala High School amadi Government Primary School Sunu Sifai Naran Saina Thamna Pokpigi polling singda voter singna vote thadanaba ngaiduna lainaki Mikhal sida NPP gi mirep TI Santina magi vote thadafa Moirang Chengai Primary School da vote thadaraba tungda Kendra sigi voter kuding matam channa thoktuna isagi vote isan apamba mida thadaduna chahi manga da amuk lakpa Mikhal sida aisu yausinduna afaba mihut khansi haiki Moirang Kendra rumba ni khanbagi numisida ai sama NPP gi candidate amoina ai hoji ai vote thadha jagre ai right ai loina bigal loina ai vote pi jagre aduna maram oirakanda hoji Moirang Kendra gi praja punamak thokpi raktuna sigum laba ganatana piraba sigum right che yamna santi oina pamba amadi pungning tapna khanbiraga tumgi miron singno khadbiraga isa gi raito mafam sana pibi na baydongta aina Moirang Kendra praja panongta sojok nizari abadi santi laina pangtokwa dungwa election agency haduna aina Moirang Kendra praja panongta ai site gi apil tawjal Kumbi Kendra ki polling 1 dagi 35 da santi oina vote thadanari. Kendra si Kumbi Central High School polling number 10 da su vote singna voter singna changna na vote thadanaki. Mafam asida vote thadaba lakba Kumbi Bazar dagi and Kenboy koba voter amana Kumbi area dadi vote ingna chikna thadanari haina PONYTV da phongdoraki. Kumbi Bazar dagi ni jig aina vote thadabagi mafam asi Kumbi Central Emi polling hai khangna ba from dizani har polling si de basanti laina in signa dum phau di thadan nadi khoi kumbi ma pham jaga khara da su in dum santi laina thadan bi paw dum pangi khoi asumna Manipur gi mafam jaga da su in signa thadabina ba ai media ge thongda update tawjari aduga ato pada khana chaina bi paw ta khoi ta jai adu madu khoi yam nuai jade khoi gi mikhal si yam santi laina Pagi besar cendal sudah tahu tapi dah pagi yamna democratic pagi saya apa muda thad bina ba ina apil to
Moirang Kuno B polling station the vote Tadabagi Tabak Yamna Tapki Hari. Voters in Afagamadi Araba Fida Tiduna Pamaga vote Tadanabagi turn Ngainaki. Vote Tadaba Tapagi Maram Hanglubada would asida polling personnel sing Nuping Acta Oibagini Hari. Ayupung Taramatoi Fawada would asida Chada Kuntragi Chang the vote Tadanaki. "51 Side 2 polling station Nungsai Chiru JB School Amadi Nungsai Chiru Community Hall da Ayupung Tereka minute Tara Taba Matamda vote Hadaba Hoki. Polling station asida Kulmari ki voter sing na vote Hadanaki. Kunmari adudi Nungsai Chiru Jungfun Sangai Namdai Sangai Namkau Amadi Chinikoni. Matang sa atin break kamalawin na si. Karigumba dom yumda laiba anabasingi hidak kappa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medland Home Nursing Care Service Manipurna pung kunmari chukna adom yumda latuna hidak kappa injection piba dressing tauba feeding tube hapa catheter hapa amadi makhal kya ge anabasing experience lairaba doctor amadi nursing tuna mating pangzari akupa marol gi damak Medland gi helpline number 9205987988 amukasu 9205987988 ta call tawina tanabiu natraga Google Play Store gi Medland app download tawina booking tawi Break matungda makata papau pizari. Wangkem AC da BJP ki merep oriba Yunam Nabachandra gi worker singna mahagi home polling oriba hauka kiam da atopa candidate ki mioi sing maruina Congress ki mioi sing changbada athingba piduna leiri. Masida BJP ki candidate asigi election management committee na kanagumba amata da athingba piba leite haina media da fonglak pasi yamna laibak thibani haina Wangkem block Congress committee ki general secretary CH Biruna fongdorakli. Ngasi Wangkem block Congress committee ki office da paumi singa unabada Biruna Makata na hai BJP candidate asigi home polling da laiba Congress ki workers singi yumda BJP ki firal yungsin biba kihan khangan bibagi thawong kaya marum chathari aduga makoina kanagumba amata da ayetba apanba biba leite haizariba makoina hauka mamangda Congress ki campaign tawringai da thugainaba changlaki mafamduda meeting tawba fawba firal thetpa yaroi haibagi athingba fawba piki Kendra sigi Congress candidate Mega Chandra gi home polling da candidate khudingma ki meeting tawba amadi changlakpada athingba piba amata laikhidri Kendra sigi Congress candidate ti nakan amatagi midyeng yengba mioisu nate adubu BJP gi candidate asidi nakan naiba wangang sizina duna ngasi fawba vote khomliba asidi yaningde hairaduna workers singi yumda changduna Congress da vote piba yaroi haina threaten tawiba yauri Masigumba asi tawbiganu haiki mahakna makata na hai BJP gi democracy bu khanggaunaba Wangkem Assembly constituency khaktanate Manipur gi mafam khuding makta makoina asigumba hingsa gi thabak chathaba asi miyamna khangnaraba ngaktani Congress ki candidate asidi nakan amatagi yengdaba chawkhataba mafamda chawkhatnaba hotnaba leita lairagi yengduna achumba taunaba hotnariba asibu BJP gi makoi mioi kharana akiba piba asi tahoningde ingna tapna election thengnaminasi aikoi kanagumba amatana democracy bu Kongaung na roisi hairaduna aki akhang yaudana masa na vote hadahansi haiki. Wangjing Tentha Assembly Constituency Manung Chanba Tentha da ngarang numida pung 8 lom tabada masak khangdaba singna BJP gi worker ama amasung Congress ki worker anida thang na yanduna tamthina furam le hairi. Thaudoga dubu Congress ki worker singna tawrambani haina maral sirakpagi mayokta miyam na ngasi ayuk Tentha
mathak laikai waiting set ta khongjang changsinkhre masak khangdabasingna furambadagi soklabasing atudi tentha tuabandagi BJP gi polling president su oriba Yendrembam Tomba amadi masagi mayumda Congress ki firal jungduna leriba Congress worker Sorok Haibam Razen amasung Sorok Haibam Someni hairi soklabasing ngarang khudakta district hospital da pukhatuna laikan nakhi hairi khongjang aduda saruk yakibi tentha mathak laikai mahila Congress committee gi secretary Chongtham Sachirani na fongdorakpada yamna laibak thiba thongdok asi Congress ki workers singna tawrambani haina yumfam yaudab aranba wafam mayam ama social media singda sandoktuna kanagumba kharana rajniti gi khudong chabalogna Congress bu lan uhanna honarakliba asi laibak thibani Congress party di dharma da michang mikhai naidaba santi pamjaba party ni thongdok asi BJP gi workers singna makhoi maithiragani khanbadagi miyamgi minungsi fangnaba BJP workers singna chathaba oigani haibagi chingnaba leire haiki matam kharagi mamangdasu BJP bu nusijabi tenthada leibi hanubi amagi yumdasu hand grenade thamjilambagi thodok laikhiba adusu hena chingnaba fahalle masigumba BJP gi workers singi mathong huktaba thawong singbu Congress party na yamna kana yaningde haina Sachirani na makhatana fongdorakli Congress maran pisinba yanide BJP ki mathong huktaba thawong yanide Congress maran pisinba yanide bakal oiriba Yendrembam Tomba amadi masa ki mayumda Congress ki firan jungliba Congress ki worker ne haina lawjariba Sorok Haibam Rajen amadi Nongthombam Somen aniga loinana furamba thawongda Congress worker phimuse pasina furamba ki thawongda Congress worker nani haina social media da thaglakpabu koina yaningde maramdi tasengna hairabada BJP na parja miyamdagi vote ki minungsi nina bagi damakta propaganda tawbani haina chawna chingnaba leijai maramdi tentha khongbanda leiba maira paibi mencha haukiba matam kharagi mamangda ma ki yunggi geta hand grenade thamamba madusu tentha gi leiba Congress workers singda maran sijali ngasi bawa Congress party na magi mayumda thanamba hand grenade tugi Congress na thanambani haibagi hand grenade tugi paman piba ngamdri asugumba thawong kaya BJP gi asugumba mathong tabak thawong kaya se tentha iram dam sida chatharak haibase yaningde haina ngasi gi social media Maragasida 8 Manipur Rifles ki Havildar ama masa mathanta nongmai kapsin jaduna laikhidre hairi Chorchanpur Police Control Room dagi fangba paw ki matung ina laikhidraba Havildar asi Kakching Wari Labungo Paring dagi Naurem Ibochawa Singh kawi ngasi ahing nongyai pung 12 minute nifurom tarakpada mahaki service rifles na kapsin duna society tawkibani hari laikhidraba Naurem Ibochawa Singh asi Ferzol district ki Tipaimuk AC gi manung chanba 55/37 police station da posting tawduna laibani hari Manipur ngasi mioi kunmanga nauna COVID-19 positive oikre laina asina maram oiduna mioi ama makhatana laikhide haina Manipur COVID-19 Command Control Room na hiding positivity rate si chada ani dasmik nipan oike mioi kunmanga COVID tagi fagalaktuna discharged tawki Hauzik state gi COVID-19 case masing asi lakama lising kuntra taruk chatret kambar fuhum do yore loinana laikhidaba masing na lising ani chamanga tarani toi suri hairi Sekmai Kendra gi mafam khuding makta Prime Minister Narendra Modi gi lengakna Paikaliba scheme singi makhada yumthong khuding da afaba thaknaba ising fangalagani mamangi term dadi COVID na maram oiraga thabak thoram kaya paikhatpa ngamkhidre haina Sekmai AC gi MLA Haikam Dingona fongdorakli mahakna makhata na haiki handak amuk hanna mai paklabadi makhata na chakot thorangi thabak kaya paikhatnaba honazagani Wangjing tentha BJP mandal gi polling president oiba mioi ama ngarang numidang sakhangdaba singna maraibakta thangna yalamle hairi soglaba mioi adu tentha tuabandagi Yendrembam Tomba chahi 58 kawi ngarang numidang pung 3 rom tabada tentha tuabanda leiba school amagi thongkal mayada mamai mamit kuma mioi kharana thangna yalambani hairi thawdog adu da Tomba ga lakminaba S Rajen amasung Somen kawa mioi anisu soki makoi ahumak Thawal district hospital da laikatnari hairi Joint Committee on Inner Line Permit System JCILPS ki convener oiramba BK Moirang Chana manung matam chadana laikhidabana maram oiraga convener gi fam hangduna leiriba asi mensinaba gidamak thas gi kuntarukta committee asigi joint meeting ama famduna Committee on Human Rights ki chairman oriba Fulendro Konsambu ing lisingani
kulumdoigi November ama fawa JCILPS ki convener oinaba amatta oina yanaduna khalle haina JCILPS ki convener in charge oiriba luang cha chingkhaina thador pacherola man hairi aroibada maruiba pa umukhana constituency kuntraga ni panda ahanba tangka chemical pangthokre Pung mga fawada chada pungfutara ni pandas mixino ahum ki chang da bot thadana ki nomai ka payaw na mafam kaya da irang thoki Churchanpur da myoy ama aso panangki Kangpokpi ki 51/46 polling station New Katilman bida boot capture tong na buhonar padagi irang thokre ECI na repoll pangthok na ba khangan kre Imphal East ki Kerao Kendra ki Funal Maringi polling station 6/13 da nomai kapna duna irang thokre police na FIR case ama lokhatkre matang sa PONYTV na pizaba numidang gi Manipuri Paulo Izare yengbiri ba pumnamakpo amukana khurumzari